Churachandpur district ke Indo-Myanmar border da lairiba bihang ase drug corridor ge achoba mafam ama oire haibage akaknaba paw ama fangbadage haukiba me ge tang marida bihang police amasung kuntraga tare suba Assam Rifles ke combined team amana bihang police station ge manungsanba Balkot village ta satakiba operation amada Myanmar Macha ani heroin number 4 sapon case kungani thoiga Konna Phare haire faraba mioyani aduge maming Thangsomong sahi yankai ga taruk amasung Kamkhenmong sahi yankai ga taruk ni makoyani mak Myanmar ge sikhadagi ni haire Hairiba mioyani ase Kenbo bike amada Myanmar dage yamlaba drug sing adu puraga lakpagi lambida combined team aduna fagat khibani haire faraba mioyani adu wahang pang sathabada makoigi jawan dage atopa Myanmar Macha ni masu heroin soap case nifuga mariga Konna fagat pangam ki haire faraba Myanmar Macha ni adu de zonmong sahi kontraga mathoy amasung haupul sahi yankai ga mangani makoyani su Myanmar ge Sikong village dagi ni faraba makoi mari gi matakta foreign act amasung NDNPF ki tongan ba provision gi makada case register tawduna investigation gi thabak sathari haina pawasina makatari